Hairang Lairang Channel na mayamgidamakta pujarakliba wari ahing lising amaga supna amagi marisuba tangkak. Numit aduma asumna haukre ahingi matam oiraduna thoinu wari liba haurakle. Ngasigi wari asidi nga phaba nupa amagi warini. Thaina mamangaida khungang amada yamna lairaba nga phaba nupa ama leirami. Sinpham aduna mahaki imung manungbu nungaina thamba ngamlamde. Maram aduna nupa adu matam pumnamakta mathwai nungaitana leirami. Nongmadi mahakna turelda nga phanaba haiduna mahaki lang adu hulami. Adubu nga amatadi pharamde. Ahumlak marirak hullaba matungda lang adu khanglum lumtharai. Asauba nga ama yaurani khanduna lang adu chingkhatli. Lang adu chingkhalakpada nga di yauramdraduna makhum chetna khumlaba pitraigi khuzayama yaurakle. Nupa aduna kari potno sibo thainagi ariba potchu mali. Karibu yauriba zatno makhumsi amuktangdi hangdoktuna yenglage khalladuna patradugi makhum adu hangdoklami. Ikhang khanghaudana patra adudagi amuba maikhuga loinana hingsaba ama thoraklami. Nupa adu tauriba matau adu ubada ngakpaga loinana kisu yamna kirami. Akiba saktam amadi ahouba khonjelga loinana hingsaba aduna nupa aduda hairei. Matam kuirabani patra sida aibu phajinduna leirakpa. Karamba matamda nanthokpa ngamgani khanduna leirambani. Adubu ngasi ai ining tamle. Asi hairaduna hingsaba aduna akiba saktamga loinana amuksu hauna noglai. Aduga aina patra sidagi hek thorakpaga makhum hangdokliba misak adubu hatkani haiduna singduna leiribani. Aduna ngasidi nang aigi khutta nathwai mangba tari. Hingsaba adugi wadu tabada nga phaba nupa adu yamna kirami. Adubu mabukningdadi hingsaba asidagi laushing ama tawduna nanthok yadre haiduna khalami. Nga phaba aduna hingsaba aduda aigi pikliba icha amadi nupi yumda leihori. Aina sikrabadi makhoisu sada thaktaduna siba tare. Aibu hatpiganu haina makhut lonaraduna hingsaba aduda haijarei. Nupa aduna haijaba adu hingsaba aduna taramde. Upai leitraba nupa aduna aroiba oina hingsaba aduda hairei. Aibu hatringaida aigi aroiba apamba asimatangdi thunghanbiyu. Hingsaba aduna phare nangi apambadu karino hairo. Nupa aduna makha tarei. Saukraba hingsaba nangna pikkraba patra sida kuiraba matam karamna leiramlibano aibu amukta uhanbiyu. Maduda hingsaba aduna aidi sauthokningba makhai sauthokpa ngami. Piksiningba makhai piksinbasu ngami. Yengjau tu hairaduna hingsaba adu piksillaga patra dugi manungda amuk changkhre. Tanja sare khanduna patra dugi makhumadu nga phaba nupa aduna chetna khumjillami. Patra manungda leiriba hingsaba aduna laurei. He nupa aibu patra sigi manungdagi amuktangdi lauthokpiyu. Ai nangbu hat aroi haiduna hairei. Nupa aduna nangbu patra sidagi lauthokpiduna maning makha tamhalliba mi adubu hatke khaliba nangi pikraba pukjeladu chumthokpa ngambra yengjau ai wariyama lige. Asi hairaduna nga phaba nupa aduna wari lirei. Thaina mamangaida leibak amada unsagi leina laithung paklaba ningthawama palami. Mahakna amaiba amaibi kaya tanazai. Adubu magi anaba adu phahanba ngamlamde.
ꯅꯤꯡꯊꯧꯒꯤ ꯑꯅꯥꯕꯒꯤ ꯄꯥꯎ ꯑꯁꯤ ꯑꯁꯨꯝ ꯑꯁꯨꯝ ꯁꯟꯗꯣꯛꯈꯤꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯅ ꯁꯟꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯎ ꯑꯗꯨ ꯃꯃꯤꯡ ꯏꯈꯪ ꯈꯪꯅꯗ꯭ꯔꯤꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯅꯍꯥ ꯃꯥꯏꯕ ꯑꯃꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯂꯩꯅꯥ ꯑꯁꯤ ꯑꯩꯅ ꯐꯍꯟꯕ ꯉꯝꯕꯁꯨ ꯌꯥꯏ, ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯗꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯒ, "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯑꯅꯥꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯖꯗꯨꯅ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯂꯥꯛꯆꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯑꯌꯥꯕ ꯄꯤꯕꯤꯔꯕꯗꯤ ꯑꯩ ꯑꯃꯨꯛꯇ ꯂꯥꯌꯦꯡꯖꯒꯦ꯫" ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯣꯏ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯎꯟꯁꯥꯒꯤ ꯂꯩꯅꯥꯁꯤꯡ ꯑꯗꯨ ꯅꯍꯥ ꯃꯥꯏꯕ ꯑꯗꯨꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯂꯥꯏꯑꯣꯡ ꯑꯗꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯅꯍꯥ ꯃꯥꯏꯕ ꯑꯗꯨꯅ, "ꯏꯅꯤꯡꯊꯧ, ꯀꯔꯤ ꯑꯃꯠꯇ ꯋꯥꯕꯤꯒꯅꯨ, ꯁꯤꯗꯤ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯥꯌꯦꯡꯖꯔꯒ ꯐꯍꯟꯕ ꯉꯝꯒꯅꯤ꯫" ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ "ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯅꯥ ꯂꯨꯄꯥ, ꯅꯪꯅ ꯑꯄꯥꯝꯕ ꯄꯣꯠ ꯑꯩ ꯄꯤꯒꯦ, ꯑꯩꯒꯤ ꯑꯅꯥꯕ ꯑꯁꯤꯗꯗꯤ ꯐꯍꯟꯕꯤꯌꯨ꯫" ꯅꯍꯥ ꯃꯥꯏꯕ ꯑꯗꯨꯅ, "ꯏꯅꯤꯡꯊꯧ, ꯑꯅꯥꯕ ꯌꯦꯡꯕ ꯍꯧꯔꯁꯤ, ꯀꯔꯤ ꯑꯃꯠꯇ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯏꯅꯤꯡꯊꯧꯒ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡꯒ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯕꯤꯒꯗꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯏꯅꯤꯡꯊꯧꯅ ꯄꯥꯏꯒꯗꯧꯔꯤꯕ ꯀꯥꯡꯖꯩ ꯑꯗꯨ ꯅꯅꯥꯏ ꯑꯩꯅ ꯄꯤꯖꯒꯅꯤ꯫" ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯃꯥꯏꯕ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯄꯥꯏꯒꯗꯧꯔꯤꯕ ꯀꯥꯡꯖꯩ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯦꯝꯖꯕ ꯍꯤꯗꯥꯛꯁꯨ ꯇꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯦ, ꯅꯤꯡꯊꯧ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯒꯗꯧꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯀꯥꯡꯖꯩ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯀꯥꯡꯖꯩꯕꯨꯡꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯜꯂꯝꯃꯤ꯫ ꯃꯥꯏꯕꯅ ꯃꯍꯥꯛꯅ ꯁꯦꯝꯕ ꯍꯤꯗꯥꯛ ꯇꯩꯔꯕ ꯀꯥꯡꯖꯩ ꯑꯗꯨ ꯅꯤꯡꯊꯧꯗ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯄꯥꯏꯔꯤꯕ ꯀꯥꯡꯖꯩ ꯑꯁꯤꯗ ꯑꯩꯅ ꯁꯦꯝꯖꯕ ꯍꯤꯗꯥꯛꯁꯤꯡ ꯇꯩꯔꯕꯅꯤ꯫ ꯍꯤꯗꯥꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯃꯇꯝꯗ ꯏꯅꯤꯡꯊꯧꯗ ꯑꯁꯥꯕ ꯐꯥꯎꯔꯛꯀꯅꯤ꯫ ꯑꯁꯥꯕ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯈꯪꯕꯤꯔꯒ ꯀꯥꯡꯖꯩ ꯑꯗꯨꯕꯨ ꯂꯦꯞꯇꯅ ꯁꯥꯟꯅꯕꯤꯌꯨ꯫ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯅꯤꯡꯊꯧꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯇꯨꯝꯕꯤꯌꯨ꯫ ꯍꯌꯦꯡ ꯍꯧꯒꯠꯂꯛꯄꯗꯒꯤ ꯏꯅꯤꯡꯊꯧꯒꯤ ꯂꯩꯅꯥ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯐꯔꯛꯄ ꯍꯧꯔꯒꯅꯤ." ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯀꯥꯡꯖꯩ ꯑꯗꯨꯗꯒꯤ ꯑꯁꯥꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯥꯕ ꯑꯗꯨ ꯈꯥꯡꯂꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯀꯥꯡꯖꯩ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯅꯤꯡꯊꯧ ꯑꯗꯨ ꯆꯣꯛꯊꯕ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ, ꯅꯤꯡꯊꯧ ꯑꯗꯨ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯎꯟꯁꯥꯒꯤ ꯑꯅꯥꯕ ꯑꯗꯨ ꯈꯔ ꯈꯔ ꯐꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕ ꯑꯗꯨ ꯄꯨꯡꯐ ꯐꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯃꯥꯏꯕ ꯑꯗꯨꯕꯨ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯤꯗꯨꯅ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯃꯁꯜꯗ ꯃꯥꯏꯕ ꯑꯗꯨꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯜꯍꯜꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯀꯜꯂꯛꯂꯗꯨꯅ ꯐꯠꯇ ꯂꯧꯁꯤꯡ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ, "ꯏꯅꯤꯡꯊꯧ, ꯅꯍꯥ ꯃꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯅ ꯊꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯩ ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫ ꯂꯩꯕꯥꯛ ꯑꯁꯤ ꯃꯥꯡꯅꯅꯕ ꯑꯔꯣꯟꯕ ꯊꯧꯔꯥꯡ ꯁꯤꯟꯕ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯅꯤꯡꯊꯧꯅ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯎꯏꯗ, ꯃꯍꯥꯛꯃꯛꯅ ꯑꯗꯨꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ꯫ ꯅꯪꯅ ꯆꯤꯡꯅꯔꯤꯕꯗꯨ ꯀꯣꯛꯅꯅꯕ ꯑꯩ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯇꯥꯎ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯍꯤꯡ 1001ꯒꯤ 4ꯁꯨꯕ ꯇꯥꯡꯀꯛ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ
ꯃꯉꯥ ꯁꯨꯕ ꯇꯥꯡꯀꯛꯀ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫